US amasung Iran gi oina hoji yamne kana songnariba landform asida ngarang asi jeyon ama fazilakpaga loinena lairiba landform asida breaking point ama laktuna peace ki oiba lambi de changsilakpa yabagi oiba lambi amaka urambani adubu breaking point ama oiba yaba Iran gi maikei digi pirakhiba warning adubu US ki maikei digi nachungdana ngasi asi nipane shuba numit oina amuka suhanna Iran da akanba mongi oibe attack sing chatakre aduga nakal amaromda Iran gi maikei digi shuma khoina chatabe attack asida hauji US Lanmee sing sibagi report sing lakpasina maram oiduna songnariba landform asi hantanabagi oiba maram amata nakal anima asida leitre maram aduna ngamjabi thadun hatoknagadawre another video of the Ramada Amukan Taram Nokcheri. How's Iran Amasun USA winner? No Nordic live landform as you over Kari Karama developments in Lakli Bagay Highway to Karami and Tabinasi. How Kiva July Taret Kinumirasida, Iran Yimaki, the US Amasun Iran Yimarekta, Sisfire Lake Krabamatung the Strat or Hormuz the Lakba, Zahas Karam Makoin Highway Lambi the Chate Highway Yuahoda, Attack Chataki, you over Togo Adu the Hauraga, US Amasun Iran Yimarekta, Haura Kiva landform Masida. Ngarang fawba sida USA gi maikei gi Iran hariba country asigi southern thangba mafam singda leiriba city amasung island sing asida akanba mawng gi oiba attack kaya ama chathaduna laki hariba attack sing asi lepa leitana chatharakpa gi oiba numit tare ni farakpa chayol ama farakpa gi oiba numit asida Iran gi maikei gi su yamna kan escalation ama ujaba fangba taraga shu ngarang asi a warning ama kakpiraki hariba warning asida landform asi losinba yaba natragana peace gi oiba lambi asida amu Junction by Yabaki or Mami Amataki. US Nastrado Hormuz the lady by Iranian islands in Asida, Maru in a target Todun Etekiama Chatarakliva Asibu, red line on a low Rubatung the Iran Yimaki issue. Gulf nations in Asibu, Adukimati Yam Chow Chating Fangadaba, desalination plant target Tobi or Ihan Hanbo Kongtang the Qatar de Etechatakiba Lake, High River Kongtang Asi Lake Rubamatunda. Narangasi, Iranian officials in Gimaiki, Iranian military Gimaiki. Karigumba USA high-river country asina Makhatana Iran gi Strait or Hormuz natragana southern thangba mafam asida leiriba structure kya amda attack chatharakliba asi leptaba taragadi henjilakpa taragadi madugi pakhum oina Dubai high-river malem asi yoina aduki mati yamna maming chatlaba city asida attack chathagani haibagi oiba wafam amakak piraki matang asida Iran pirakliba warning asida USA gi maikei digi chathariba attack asibu hando u makhushul leplage haibagi oiba signal amakak yauri karigumba USA na makatan attack chatharakta bataragadi makuina Dubai di attack chatharoi haibagi oiba wafam asini masiga loinana Arab world asida miyu kiyamagi maike digi tourist kiyama lakba travel destination oibidana tanamalem asida yamna stable oiba mafam singni haiduna show toba financial hub ama oihannabagi damak to hanariba UAE Saudi na chingbasigi maike digi Iran gi target asi makoidi yosilakadawre hairibagi oiba wafam asi lakpa matamda makoigi oinidi malem asida yamna stable oiba invest over yagadaba miyu kiyama lakpa yagadaba image ama khak semduna leiba asina landform asina makoida achoba chething phanglakpa taragadi atopa lambi amata leiteba na makoigi economy asi laikhata na mangba yabagi oiba akiba adu leibana maram oiduna USA da achetpa marup ama oibaga loinana makoigi maikei digi Iran da chathariba attack asi yaragadi makhata na chathabidana damakta wafam sing phungdokhiba leiki hairiba maram asina Iran amasung USA gi maikei digi chathanarikliba attack asida chayol ma fajelakpagi oiba matam asida Iran pirakhiba signal amasung Gulf nation sing asida maru oiba nation sing oiriba Saudi na singba UAE na singba mafam sing asigi maikei digi pirakliba statement sing asina maram oiduna Trump te attack chathaganu haibagi oiba pressure kya ama lakpana maram oiduna wari amuk sanaduna landform asi tapthagadra haibagi oiba khudong chaba amadi urambani adubu Nipan suba numit asigi oina so USA gi maikei digi Iran gi mafam kaya amda attack chathakre haidiba attack sing asida civilian structure sing da electricity provide toriba power grid gi hendoktuna thaknava ising sing supply tawnabagi damakta leiriba water gi storage tank dagi hauraga water gi oiba facility kaya ama so hojik attack chatharakpagi oiba report sing lagle hauji orakliba fibam asida USA gi maikei digi su hanthaba yadabagi oiba fibam amada su sangsilakli maramdi USA hairiba country asigi oinadi makogi US soldiers sing asida sokpa natragana makogi oiba belu asi aduki matik yamna chawi haibas ekoina khankrabani maramaduna bu ngasi fawbada USA gi maikei digi Iran hairiba country asida makogi Lanmee amata thadaduna ground invasion chathaduna island ama fawba loshin mangamdaduna leiriba asini masigumnaba matam asida Iran gi maikei digi US gi military base sing target tawduna chatharakliba attack sing asida Jordan da leiriba US ki military base aduda Iran gi maikei gi ballistic missile fawba yauna sizinaduna chathakiba attack aduda US Lanmee ani shire aduga
amana sogle haibagi oiba wafam asi US officialsinggi maikeidigi chap chana confirm tawrakre aduga Irangi maikeidigi makoina Jordan da chatakhiba attack aduda US Lanmee tara hen hatki aduga kayaman asok apan nangki US ki mafam aduda leiramba makogi defense ki oiba system sing madudagi hawraga fighter aircraft gi amasung refilling jet kayama thugai ki haibagi oiba wafam masi claim tawribani hairiba wafam adudi US gi maikeidigi reject tawri makoina hauji fawbagi oina yazari basi mioi ani sire haiba wafam asini US Lanmee ani sirakpa haibasi USA gi oina leiba Trump administration asidasu yamna chawba pressure ama lakkadori maduna maram oiduna madugi revenge laure haibagi oiba attack chathaduna Iran da achauba damage ama fangalaba matungda US citizen sing asida uttaba yadabagi oiba thabak ama khak Trump ki maikeidagi tawdaba yadaba muong amada leire hauzik leiriba fifam masida USA gi oina su aduki mati yamna chawba amang attack kaya ama thorklabani na lanfam asi hena chawthoktuna Iran da achauba chething ama fanganingli aduga Strait of Hormuz asi namfuda hangdoknabagi damakta hauzik Cencom gi maikeidagi lep leitana operation sing chathari USA gi maikeidagi ceasefire loisinkhre haiduna makhatana chadaroi haiduna lauthokre masigi makhatarakpa lanfam asi numit kyani changna soknaraklaba matung asida Iran gi maikeidagi na amuk Yanakiba MOU adu makhatana chatnararoi lanfam asi aduki mati yamna chawba mong amakhakta thengnarani haibagi oiba wafam asini hauzik Iran hairiba country asigi oinadi February thadagi hawrakiba lanfam asida aduki mati yamna chawba mangjaba kaya ama thengnaduna lakre aduga hauzik na haunona lakliba lanfam asidasu mangjaba khakta oire maramaduna Strait of Hormuz asi makoina control tahudaba taragadi aduki mati yamna chawba maithiba ama oiragani haibagi wafam asiga loinena mangjabadana thallaba Iran gi maikeidigi hauzik ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯥꯟꯐꯝ ꯑꯁꯤ ꯁꯣꯛꯅꯕ ꯌꯥꯕ ꯁꯣꯛꯅꯔꯨꯔꯕꯅꯤꯅ ꯀꯔꯤꯕꯨ ꯑꯍꯦꯟꯕ ꯃꯥꯡꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯨꯞꯄ ꯇꯥꯔꯒꯗꯤ ꯃꯥꯂꯦꯝ ꯑꯁꯤ ꯄꯨꯟꯅ ꯂꯨꯞꯄꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯎꯕ ꯐꯪꯂꯦ ꯍꯧꯖꯤꯛ US ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ US ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯈꯛꯇ ꯅꯠꯇꯅ ꯒꯜꯐ ꯅꯦꯁꯟꯁꯤꯡ ꯑꯁꯤ ꯌꯥꯎꯁꯤꯜꯂꯛꯄ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯨꯌꯥꯎ ꯌꯥꯎꯔꯛꯇ꯭ꯔꯤꯕ ꯁꯤꯔꯤꯌꯥ ꯐꯥꯎꯕ ꯏꯔꯥꯛ ꯐꯥꯎꯕ ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯇꯨꯅ ꯋꯦꯁ ꯑꯦꯁꯤꯌꯥ ꯈꯛꯇ ꯅꯠꯇꯅ ꯁꯥꯎꯗꯔꯟ ꯊꯪꯕ ꯑꯦꯁꯤꯌꯥꯁꯤ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗ USꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯅ Strait of Hormuz ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯨꯠ ꯑꯃ ꯑꯣꯏꯔꯤꯕ Red Seaꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ Suez Canal ꯐꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟ ꯇꯝꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯊꯤꯡꯖꯤꯜꯂꯛꯀꯅꯤ Strait of Hormuzꯒ ꯄꯨꯟꯅ ꯑꯅꯤꯃꯛ ꯊꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯧꯖꯤꯛꯁꯤ already mafam aduda leiriba Houthis hairiba group asiga Saudi Arabia airport attack chithanabagi oiba thawdoksing laikre masigi makha taba thawngsing asida karigumba mafam adu thingzilakpa taragadi lanfam asi hena chawthorpa yabagi maramsing leiri chamana ba mong asida hairiba hiram asi maktada Saudi Arabia hairiba country asida su hauji Iran gi maikeidigi attack chathanabagi damakta warning sing piba laikre attack sing chathaba haugadore maramaduna karigumba Iran gi maikeidigi Saudi da attack chathaba haukiba taragadi Pakistan amasung Saudi Arabia hairiba country ni sigi marakta laikiba NATO da yauba Article 5 ku manaba Article 4 ba yauba Defense Agreement ama laibanina Saudi da attack chatharakpa taragadi Iran gi yumthangnaduna lairiba Pakistan hairiba country asigi maikeidigi su lanfam asida pamdaba yaurukpa yabagi oiba fibam aduda leire karigumba hairiba fibam aduda lakpa taragadi Strait of Hormuz ka manak nakna leiriba Saudi UAE Qatar Jordan Bahrain hairiba mafamsing asidagi hendoktuna hauzik Yemen Jordan Syria Iraq fawba yausilaklaba matung asida Southern thangba Pakistan hairiba country asi fawba leiriba lanfam asidu sandoraklaga ra haibagi oiba wafam asini mamangdasu Pakistan gi maikeidigi Saudi gi damakta makogi Lanmee kaya ama thanabagi damakta sem saba laikre conflict kaya amda mateng tokiba laikre handaki oiba matang asida Pakistan gi maikeidigi makogi oiba military personnel sing thagadra mateng tawgadra haibagi oiba wafam asi yamna chawba wahang ama oiri karigumba makogi oiba Lanmee sing tharuba taragana hauzik leiriba lanfam asida yumthangnariba Iran ga directly lan soknagadoribani karigumba thadre haiba taragana hanadagi hauna country asibu malem asigi miyam singna unariba makoi asi haidokhiba wafam aduga kaya chanadaba kanagadaba mafamda khaktamak chungsinbani haibagi oiba fibam aduda lakadori hauzik soknariba lanfam asida mediator gi oiba role ama lauduna makogi oiba image ama yamna kanna sagatliba adusu kaigadoribani